Kamjong district khul ahumna attack tawrakibadu high power committee na thigalagani. Handakta Kamjong district manung chana laiba wangli namli amasung choroda kuki kulai paiba kharana bom amadi nongmai kapsenduna landarakibadu central force na laukiba thodang adu peningai oide haina maikai kiyadagi wakan narakpadu yenglaga thigatnanaba manipur lengang na high power committee ama semduna mafam aduda tharga Tigathangadawri Thajaba yaba mafamdagi phangba paun high bomb amasung nongmai kapsenduna attack tawrakiba adu Kuki terrorising adu tangkul micham miyamna kene bini haijuragasu awangba thaki intelligence report adi kene bini haiba confirm tawba ngamdri mafam adwaida kene bigi cadre sing manipurgi boundary lanthoklaga attack tawba amasung hankhinabagi lambi leite madugidama akanba section thorang hanadagi hauna lokhalaga lei attack tawramliba Kuki terrorising adu tengnopalda base tawba village volunteer turn zone gi kangbu oigani haina longnari Hariba terroristing asigi cadre humfudagi humputara fawa more amadi masigi akoibada operate tawduna lairi panba yabadi attack adu kene b amasung pdf ki apunba kangbunani haina npf ki mla oiriba laisio kaisingna pawmising da ngarang phongdokiba laikre mahang asisu thogdok thokfamda chatki KNAB na su group sing khusam naraga Indian territory lansenduna micham miyam dalandarabra haibasi achobo wahang ama oire CWC Myanmar da base tawba Kuki militant singna India gi territory da lansenduna landaraba fawbada central force singna tumina leithokpa haibasi yamna laibak thibani KNAB na su group singa khusam naraga India gi territory lansenduna micham miyam da attack tawbagi thabak chatharabra haibasi ngasi Kamjong district ki border village ahum da chathakiba attack aduna achauba wahang ama oire hana tangkul naga foothill organization central working committee na thadorakpaga cherol amana haidi cherol asina makhata na haribana KNAB gi cadre sing aduna international border lansenduna changsilaklaga choro wangli amasung namlida ayu angan bapung mari rom tabadagi hauraga pung taret fawba akanba mawongda attack chathaki namli village ki henman gi yum fawba mai thadoki cadre sing aduna trade center su mai thadoktuna amang ngata thoanki attack aduda khunja sing kibadagi umangda chensenuna lotnaki thawong asi akanba mawongda condemn tawi amaromda imphal ukhru lambi gi akoibada helicopter kaya paiduna leiba thengnari masina maram oraga mafam adugi miyam mi paiba poknare foreign militant singna lamdam asida changlaklaga yum kai kaya mai thaba ngamliba asi yenglaga mari leinaba singna tungkoina chatnaba yaba khongthang sing lakhot hobagi tangai fadaba lei thodo asi India gi sovereignty territorial integrity amasung national security da atamna landarakpani masida India na tumina leishilabadi mara laijadraba khunja kaya ama thawai manglaknabagi achauba maram ama soidena oigani maram aduna Ministry of Home Affairs Manipur lenga amadi security agency singna khulsing asida section tharang kangkhatnabaga loinana narol da changsilakliba Kuki militant sing thingnaba thubada khongthang lokhatkadabani haidi Suvendo adhikari hayeng ayuk pung 13 tabada Bengal gi CM oina wasak lawragani wasak lawbagi thoram yawnaba Khemchan Kolkata da thungkre Mamta Banerjee na luchingba Trinamool Congress ki lengak mikhalda maiti khraba tungda Subendu adhikari hayeng ayuk pung 13 tabada West Bengal gi Chief Minister oina wasak lawragani BJP ki luchingba si legislature party ki luchingba khalle haibadu center gi observer oina Kolkata da ngasi ayuk lakhiba Union Home Minister Amit Shah na lauthoki Madugi mamangda Home Minister Amit Shah na chair lauduna nauna karaklaba BJP ki MLA singi oiba mifam ama famki amasung mifam aduda Subendu adhikari bu BJP legislature party ki luchingba oina khanbada ama toina yanakhibani mahang asi numidang waram pung 6 tarakpa adwaida West Bengal gi Governor RN Ravi unaduna government ama semge hairagani state asida BJP gi ahanba chief minister su mahang oiragani wasak lobagi thoram asi yawnanaba ngase ayuk Manipur gi chief minister Y Khemchan Kolkata da thungkre magi khongchat asi BJP na laingakpa state pumnamaki chief minister sing Hayeng wasak lawbagi thoram asida yawnanaba invitation tawrakpadagi chatkibani hayeng wasak lawba loiraba tungda mahak Bangalore da numit ninigi khongchata chatlaba yai madugi matungda mahak Imphal da halakadra natraga Guwahati da oina chatkadra haiba hojingmaki oina chapchana khangba ngamdri Subendu adhikari ahanba oina kumja 1995 tagi 1998 fawba Indian National Congress ki councillor oina Kanchi municipality da leirami kumja 1998 tagi 2020 fawna All India Trinamool Congress ki senior leader oina state lingakta cabinet minister oirami 2009 dagi 2016 fawba Tam Lok Sabha constituency dagi Trinamool Congress ki MP oina thawpurami kumja 2016 dagi 2020 fawna West Bengal government ta Trinamool Congress ki mihut oina transport amadi irrigation minister oina thawpurami kumja 2020 da mahak Trinamool Congress thadoktuna BJP da yawraga opposition leader gi thawpuki hari
Assamgi oina handaki mikhalda BJP na yamna chawna mai pakraba matungda state asigi chief minister kana oigadagi haiba me taraga mathoida khanglagani numit asida center na tharakpa observer singa loina na legislature party gi luchingba khanbagi mifam pangthokani luchingba khallaba matungda governor unaduna anoba lenga ama semge हाईजगनी हौजिक फाउबगी ओइनदि आसामगी चीफ मिनिस्टर हिमंता बिस्वा शर्मा ओइगनी हारी मांगनु चीफ मिनिस्टर ओइरकप तारगदी थंगना अनिरक चीफ मिनिस्टर ओइरगनी मणिपुरगी चीफ मिनिस्टर युमनाम खेमचानसो आसामगी चीफ मिनिस्टर वासक लौबगी थौरम अदुदा सरुक यागनी वासक लौबगी थौरम थासिगी तारगनी थोगे अयुक पुंग 13 ताबदा पांगथोकनी हारी अमरमदा एक्टर ओइरंबदगी पॉलिटिक्स ता खोंगदारखिबा बिजोयना तमिलनाडुदा लेंगक पाइनबा थौरांग लौखलकपदा लेफ्ट पार्टी अमसुंग BC केना सौगलगनी हाइना ngasi numidang waram pung 6 tabada bijoyna governor RV Arlekar unaduna lengak semnaba claim tawgadawri Kerala gi oinadi AICC gi observer singna mikhalda mai paklaklaba party asigi MLA sing amadi senior leader sing unaraba matungda anoba chief minister oigadaba miyoi adu nongmaiji numita lautholaba yai haina report amana phongdokli Manipur gi law and order kanana control tawribagi state lengana tholiba thodok sing asigi daita lawfam thoi ibobi Manipur ge hojik oriba law and order gi fibam asi kanana daita lawribagi government of India na lawribra natraga state government na lawribra aikhoi asi India gi saruk ama oiribra natraga oidabra haibasi hangningai oire haina former CMO ibobi na ngasi congress bhavan da pangthokiba pawgi mifam amada phongdokre Mangna makata na haikibada state asigi hojik oriba law and order gi fibam asi pura fail oire kene bina Indo Myanmar border gi Kamjong district gi lona bada lairiba namli wangli amasung choro gi khul kaya mai tha ki baduda manak nangna Assam Rifles ki posting lairiba su karimata tawdre mafam aduda state police lairiba su khulai pi dabana karimata tawba ngamdre asigumba yamna sensitive oiba jaga asida lairiba police outpost aduda khulai pi driba karigino tronglaubi thodok TM kasum khulen gi mihat amasung Kamjong district ta foreign elements singna khud khul ahum tumna mai tha ki bagi thodok pumba state amasung central lengang na pugadabani haiba daita sing asidagi na thaiduna chatpa yaroi kene bine attack tawkiba khul ahum asigi manak nangna phaiko eloyo amasung asang khulen hariba jaga sing asida Assam Rifles ki posting lairibani adubu kene bigi militant sing aduna attack chatha ki baduda Assam Rifles na karimata tawkhide tumina babok ama oina yengduna laiki tronglaubi TM ka som amasung Kamjong district ta tholiba thodok sing asi Imphal da su matam amada hekta thokpa yai Central government na Manipur da yengliba mieng asina ikhoi asi India ki saruk ama oiribra natraga oidabra haina Central government da hangmandana ikaiba su phawre lairiba phibam asi ikhoi kayam kuina yengkhiga dawribano haina phongdokhi kunai ama chawkhatpada lingjel manaba saugatnaba amasung tengbangnaba mathau tai MC unification 2023 gi May 3 dagi tholaki balana sina maram oiraga awabagi pankhai kham thengna mayok neringai cherak sida laiminari ba furuf kanglup singda mi bu apang basi bagi thawung asi ngakta bangamde kunai ama saukhatpada lingjel manaba amana amabu saugatna ba tengbang na ba mathau tai haina KCP PWG MC unification gi PRO chingkhai ngan bana thadorak pa cherol amana haidi Cherol asina makata na haribana party asina ngasi fawa nation asigi yaifanaba miyamgi marakta lairiba amot pasing asi ngasi fawa sengdoktuna lakli Matungda su achumbagi damak lepkhigani imiyamgi I chupa kanglaipa asibu mangnaba sinba singbudi lupna kaidongnungda su yengduna leithokloi corruption amasung namthak tawraga hingani khanba wakhal kanglaipak miyamna thadok pinaba lupki maikaidagi khangali ngasi aikhoina wariba sigi maram aikhoina laiminariba yalaumising asi lingjel manadabadagini laiminariba furup kanglup khudingma lingjel manarabadi kanana su lakchaba ngamloi maram aduna aikhoi hojiksu mikap thoktana laikhisi hairibra Ireba si kansi harabadi aikhoi hojik apunbagi saktam saganmina bachangi haiki amana amabu saugatna batangai fadaba matam oire kanglaipak asida lairiba mipung khudingmangna iramdam asibu ngakminna ba mathau tai asiguma lingjel manadaba amana amabu tuhatnabagi thawung asi tawdanaba kayara khanna warning tawkhrabasu party bu thawoi usitaba amadi singnabagi damak singjamai bamo lekai de leiba guru mayum aribam Sewananda Sharma, Guru Aribam, Babananda Sharma, amasung Guru Aribam, Sadananda Hariba, Miyoi sing asi numinini fawbugi manungda, party da pau phaurakani. Miyamgi mayokta lairiba sing asi kanglaipak miyamgi maikaidagi lafna thamnaba su khangali. Iramdam asigi lairiba CSO organization leikaigi mera paibi ima sing, amadi club ki ichil inaw sing na aranba tawba sing asigi mathakta, thabak lokhatpada karigumba makhal amatagi awaba phongdok pidanaba, party ki maikaidagi kanglaipak miyamna khangali hairi. Krishna lokhatkre lamdam sida thokliba issue sing asigi waroishin pura uhaina sagoban mabudaw mantri lampa community hall da sidriba fawba chara henbagi khongjung changsilakiba Jennifer Khaidem ngasi ayuk police na lokhatuna rims da pukhatkre